अहानबदा मरुओइबा पाउसिंग Suspension of operations sudagi khongfam handokle haina Manipur Legislative Assembly na anirak warep laurakraba fawba su extension tawrakpa haiba asi Central na Assembly asi mawalode takpani haina Shiv Sena Manipur Pradesh ki President M Tombina haikre National Urban Renewal Mission gi senthang makhada Kakching Khunau Kaithil sangani haina Sugnu AC gi MLA na ngasidagi chahi 12 gi mamangda thazaba pikhiba adu kadaida sakhrage haina hangnarakli amadi Tamenglong District ki National Highway 37 gi Kaifundai Kuki Khulmanakta Mahindra Bolero Jeep ama lokhada tasingkhibadagi miyoi ahum asok apan nangkhre ISCOM Manipuri Pamit ing tabir bapum na mapuruk sana Shermina taram noksufugalina pungja sifawagi maru iba pausing sadok na fijeri India government, Manipur government, amadi kuki lal hobasing marakta lairiba suspension of operations sudagi Manipur government khongfam handok le haina Manipur Legislative Assembly na anirak resolution law khraba fawbada center na handak su extension tawrakhiba ase Manipur State Legislative Assembly bu mawalode takpani haina Shiv Sena Manipur Pradesh ki President M Tombina Fongdokre Party asida nauna changlakpa amadi thaupugadaba sing okpaga mari lainana imphal gi babuparada leiba party asigi office ta pangthokiba pawgi mifam amada wafam ase fongdokladuna mahakna makha taraduna hai democracy chatpa leibak amagi state assembly amana lawkhiba warep haiba ase full and finally adubu laibak thibadi center na state asigi miyam gi apambagi mayokta PR thamjinbata natana kuki singa su extension tawkhiba asi aikhoi gi mihut singbu ikaiba piba khakta natana Manipur miyambu ikaiba pibani haina lodaba ngamde karisu tawba ngamloi haibagi matagum center na chatharakliba thawong asi aikhoi gi mihut sing asina maril yaudabadagini Manipur miyamgi apambagi mayokta center na su extend tawrakliba asi aikhoi bu sumawa lodi haibaga chap manai ngasima kuki militant singna sugi resolution singi wangmada thabak thauram kaya chatharakli adubu makhoigi mathakta action lokhatpagi mahutta center su tuminali yengduna leiri maram asina handak matam sangdokliba su ase Manipur miyamgi interest ki wangmadani haiba ase mayek senglaba wafamni nakal amakhakki oiba interest ta appeasement policy tawbagi mahutta manaba midyeng thambiba mathau tai haina mahakna makha takhi Ujikile ba su extent to we kind of learn by adu khoi Manipur miyam ni kaishu khanbidrena haitare ne dudi adu ki su to roiba kamu do adu ki kana ba du tam jengba adu ga khoi sida wari ba si kai khanbida ba adu ki pod tare adu MLA sindu ki su khoi gi moina luxury wore to su ba khoi gi like ba privilege there's a honorable MLAs ko adu ga moisi miyam na khalwa tum na moisi law maker wore mane moina unanimously wari blower ga maduda sim even law do ne chana dushi parliament da su Manipur gi assembly da su adu moina law ne wore tum moi ada madugi poto koi goa lobi da budi yami kai ni hebe wani da Ministry of Urban Development ki Jawaharlal Nehru National Urban Renewal Mission ki senthang makhada Kakching Khunau Kaithil sagani haina Sugnu Kendragi MLA na ngasidagi chahi 12 gi mamangda tawramba adu kadaida sakhrabage haina chawkhat thawrang lop Chathol Kakching Khunau na hanglakli wafam ase lamyanba jananeta irawat ki chamaga kunmapan suba mapokumon thawramga mari lainana ngasi Chathol na Kakching Khunau Kaithelbu taru tanana thamnaba lam tu sit sengbagi thawram amada lup asigi advisor M Kamal na fongdorakhibani mahakna hai urban area ama oiriba Kakching Khunau Kaithel asi matam kayagi mamangdagi lambi thatlaga Kaithel saba si malemgi atay mafam kadaida yaubage MLA na Ministry of Urban Development ki senthang makhada Kaithel sagani tawramba adu kadaida sakhrabage
सासु सारोइदबा कैथेल अदुगिदमक मतम अदुदा कक्चिंग खुनौगी मियाम नाकपाक ताना हनखिबनी मधु काउफम थोकते सुगनु एसीदा मशिंग ख्वाइदगी यामना लैरिबा असिगी अना लयेंग शंग अमु ओइरिबा PHC कक्चिंग खुनौ असिसु इंफ्रास्ट्रक्चर मतिक चादबना मरम ओइरगा खरे लुबा अना अयेक यावरप मतमदा थंगनबा वांगुगी CHC हॉस्पिटल नत्रगा सुगनुगी सब डिस्ट्रिक्ट हॉस्पिटल दा चटनरी वांगु अमदी सुगनुगी हॉस्पिटल सिंगदा फंगलिबा खुदोंग चाबसिंग अदु PHC कक्चिंग खुनौदसु फंगहन्नबा होनबिद्रे मसिगुंबा कया असिसु MLA ना खंगसिन उसिन्नदबा सथरिबा अचान मिराई नाइबा थवोंग कया सिबु चाथोलना हकचिन्नना लौवी MLA na nungsiba saduna umathelgi miyam da pikhiba allotment yaudaba pata sing asidi sijinnaba yadana kangkha thang oina taduna leire hiramamatada sijinnaba yadre masi umathelgi miyam da tauba achoba namthak amani asigumba oidaba mayam asi matam chana topiro natrabadi kakching khunaugi miyamgi achoba ihau ama soidana lakani haiki nakalamaromda chatholgi general secretary KH Pradeep Luang nahai municipality town amada leirinidi hairaga madugi fangfam thokpa right adudi yamna hanthana panchayat amagi थाक्तगिसु हंथना लेरी हौखिबा चाही इंग कुमजा लिशिंग अनि कुनमरी अमदी कुनमंगा रोम असि मांगलोमदा चटखतपगी महुत्ता डेवलपमेंट खुदिंगमक मनिंगलोमदा ओइना हल्ले हिरम खुदिंगमकता सोंथरगा लैबा असिना माइकै असोमगी मियामना मतम असिगी चौखत लमजेलदा यावबा फंगद्रिबा असि फंगलक्कनी हाइबगी थाजबा लैसिलक्ट्रे हाइकी Mamangda Kendra Sigi MLA na Sagani Haina Monglamba Ministry of Urban Development gi Makada Jawaharlal Nehru National Urban Renewal Mission gi Sentang na Sagani Hairam ba Kaithel du kadai da sakharbage Sasu Saroi da ba Kaithel du gi damak Kaksin Khono Nakpak Tanan khibani Madu Kaksin Khono gi Prajana Kopam Thokte Sugunu Kendra gi manungda missing khwaidagi yamba Lamdam amma oiribani Kaksin Khono adubu PIC asida infrastructure matrix sa da ba maramna Karaluba anaba ma yaropada wangugi community health center amadi sugnuda leiriba sub district health district hospital da scenery wangu amadi sugnugi hospital sinda pangliba facility singado Kaksin Khono primary health center da phanganaba kendra sigi MLA sina hona bide karigum asigumba MLA sigi asan mirai naiba thokchula sibu sathona kan hakchin lawi masida nate MLA sina umathegi praja singbu nungsiba saduna pikiba allotment yaudaba pata sing asidi kangkhatang taduna leire hiram amata da sijinaba yadre masi MLA asina umathegi praja singda toba asoba nam thak amani achunaba oida padaba mayam se matam sana tokpiro natragadi Kaksinogi praja gi asobi ho ama lakani hena ai miyam mangda thamjagi municipality singaba tawnaba da khoisi leiri ne di hairaga karigumbo municipality amadal leibagi citizen amagi mai phampham thukpa hakto di akoi ngasi am handana panchayat ke level lagi handana akoi si leire aba hogi ba chai kun ga mari manga je akoi si manglum ne changhat pagi mahuta akoi si morning lum do ina halle aba akoi development je aduna hojik leiriba Kaksin hogi maigai khodimakta ana leyengi maigaida education gi maigaida irrigation gi maigaida lambi thong gi maigaida kiram khodimakta akoi si short tharaga leire akoi si aduna akoi si matam ga madana matamgi chokhatpaje akhoisi karam ganda kari numita akhoisi phangnadono haibagi akhoisi asha udre Tamenglong district ki manung chana leiriba National Highway 37 gi Kaifungdai Kuki Khulgi Agro Mile da ngasi ayuk pong taruka minute kuntra rom tabada Mahindra Bolero Jeep ama lokhada ta sinbegi thodokta Jeep aduda tonglakpa miyoi ahum asok apan nangkre asokpa miyoi sing ado Kambiron Khuldagini hairi thodok thokfom aduda Kaifundai Youth Tausem Police amadi CRPF personnel singna kumthaduna asokpa sing adubu pukhallaklaga Jiribam Hospital da laikan nankre hairi
Meghalaya Police amadi State Anti-Narcotic Task Force ANTF ki chauna mai pakiba operation amada Manipuri gi miyoi ani malem gi kaithelda yamdrabada lupa crore ani makhai rom gi senfam oigedaba gram chamnga ga tarani thoi henba heroin powder ga loinana fabangam kre hariba drug ki achoba consignment asi ngarang Meghalaya gi West Chentia Hills ki former mayor police traffic cell manaktagi fagat pangam kibani akaknaba pau ama fangbadagi ngarang numidang West Chentia Hills Police amadi ANTF ki apunba kangbu amana hairiba mafam aduda achat awok sing check tobagi thabak chathaki District Superintendent of Police SP Giri Prasad na fongdorakpagi matung inna police ki kangbu aduna Clariat tagi Jowai Romda chingnaningai oiba mawongda lakhiba gari ama khamduna check tauki maduda gram chamnga ga tarani thoi henba heroin gi consignment ado soft box yankhai da haplaga lon na puramba thengnaki thodok asiga mari leinana faraba miyoi ani adugi mathakta wahang pauhang chathaduna makoi ani ga mari leinaba miyoi sing fagat nanaba makhatana thijinba hokri hairi Security Force na ngarang Imphal East amadi West ki tongan ba mafam singda thiba humbagi thabak chathabada aina thingkraba lalholup mari gi active cadre mari fagat pangam kre Security Force ki kangbu amana ngarang Imphal West District ki Lamshang Police Station na konba Fayeng Ching khunauda chathakiba thiba humbagi thabakta KCP City Maitei gi active cadre ama fabangam ki faraba miyoi adudi Fayeng Ching Khunaudagi Angom Achau Singh Atopa Ming Jean Amadi Ibohal Chahi Kuntra Marini Nakalamaromda Imphal East District ki Lamlai Police Station na konba Napet Palli Mamang Laikai da Chathakiba Operation Amada KCP Maoist ki active member ama fagat pangam ki faraba miyoi adudi Napet Palli Mamang Laikai dagi Ngairangbom Apollo Maitei Atopa Ming Ibungo Chahi Kuntra Taritni Numit Asimaktada Security Force ki Atopa Kangbu Singna Imphal East District ki Hangang Police Station na konba Khabai Soi Kongba Mapan Amadi Sagolmang Police Station na konba Chanong Mayai Laikai da Chathakiba thiba humbagi thodok singda Mathang sitna KCP PWG amadi Prepark Red Army gi active cadre amamam fagat pangam ki farba miyoi sing adudi mathang sitna Khabai Soi Kongba Mapan dagi MD Alam Khan Atopa Ming Achauba Chahi Kuntraga Mari amadi Chanong Mayai Laikai dagi Ningthaujam Vidyasagar Singh Atopa Ming Nanau amadi Yaithoiba Chahi Kuntra Mangani Bangladesh ki Chittagong Hill Track tagi school tamlibi nupi macha amabu nupi oibi gi ikai khumnaba manghan khiba thodok kamari lainana ngarang Khagra Chari gi Guimara upa jilla gi mafam amada miyamna irang haurakpagi thodok amada army singa chauna muknaba thokpada miyoi ahum lekhidre Taramathoi amana asok apanang khre Thodok aduda laikhidraba miyoi ahum adudi Junan Chakma, Dhananjay Chakma, amadi Rubel Kawi, Haujik Khagra Chari Sadar Hospital da Lairi, miyoi ahum laitri haibagi wafam asi ngarang numidang, pung taruka minute kuntra rom tabada, Chatogram Range ki DIGP Ehsan Habib Palashna lauthoraki, Asiba hakchang ahum adugi postmortem ngasi tawgani hairi, adumakpu, DIGP adunadi miyoi ahum adu kanagi nongmai maruna panduna laikhidabano haiba adudi pankhide miyoi ahum sibagi thodok adudagi khoisaunaraba miyamna Guimara da leiba dukan kaya loot tauba loinana mai thaba haurakhi mitna uhauba singna fongdorakhibagi matung inna mafam aduda leiba yelhomi furup amagi Juma Chatra Janata haina kauba mahairoi nupa amana class 8 khakta tamlibi nupi macha amagi ikai khumnaba manghan khibagi mayokta ngarang ayuktagi hauna Guimara lami lambi thingjinba hoki ayuk pung 13 minute kuntra rom tabada masing yamlaba security force sing laktuna thodok aduda chenabani thajaba miyoi ama faraba fauba karigidamak lambi thingjilibano hangki nakalani ge marakta ngaihak chindan paudanaraba tungda khanghaudana nongmai kapnaraki nungthilpung ama taba matamda mamai mamit khumba miyoi kunmanga rom laklaga Ramesh Subajarda akai atoi tawrakpa hoki ngarang numidang athengbada Bangladesh Armed Force ki media amadi Public Relation Wing ama oiriba Inter-Services Public Relations jagi thadorakhiba cherol amada Khagra Chari da thokiba mishi minagi thodok adu United People's Democratic Front UPDF haiba loop asina thokhankibani haina fongdorakhi
Chairak asida Bangladesh ki Home Ministry gi Maikaidagi Guimara da thokiba thaudok adugi matangda nungaitaba phongdorakhibaga loinana thaudok adugi matangda thigatpagi thabak hauragani haiki hairiba thaudok adu thokhanbada chenaba khudingmak lemna tharoi loinana logi matung inna matik chaba chairak phanghangani haiki Shahicha kayagi mamangdagi pangthoktuna lakhiba thauram ama oina leibak asi yaifanabagi damak pangthokadawriba meragi tarani panba kwak tanba numit amadi mera hauchongbaga mari lainana ngarangdagi hauduna utra sanglen sanakonungi akoibada ningthaulashimba sanajawba masa yauna sanakonungi thaumi sing amadi local volunteer kayaga loinana sit sengbagi thabak chathakre Chandialgi Monsang Panthada Malem Sinba Thungna Pangthoknariba International Day of Food Loss and Waste ki thauramgam loinana Seva Parwagi thauramso khulgi ningthau NG Winson Monsang Kunja Singh amadi Forest ki staff singna saruk yaduna pangthokre thauramga mari lainana DFO Chandial Dr. N Munal Maitei na haikibada September gi tang kunmapan asi Malem Pumbada Chinjak Manghaloisi amadi Chinjak Kansi haibagi khongjangda International Day of Food Loss and Waste pangthokli Malem asida miyoi billion ani henba miyam asigi manungda miyoi tarama thoi khudingi miyoi amamamdi chaba phangdabagi awaba mayoknari aduga amaromda Malemgi miyoi amana chahi amada Chinjak keji humfudara mari rom arembada hundoktuna manghalli masi aikhoigi yumthong khudingi apunba Chinjak ki chada humfu oiri astumna manghalliba semba saba loiraba Chinjak sing asina malemgi apunba carbon dioxide ki chada tara thadokli Malem imana miyoi khudingi konanaba chanaba pi adubu aikhoina Chinjak manghanbana India khaktada miyoi million chahumga kuntra tare romna chaba konagadaba Chinjak manghalli masina aikhoigi senmitlonda sokhanbatanatana akoibagi saktamdasu achauba singnaba amma ohelli Manipurda aikhoigi nongmagi puthokliba amot akai sing asigi chada marifudaradi chana thaknaba potlam singna oiri aikhoigi chatnabigi chakcha haijanabana kaya asidasu Chinjak kaya lemna manghalli maram asina Manipurda cold storage marangkaina thamba hundoklaba Chinjak singbo valorizing tawduna atopa henna kanaba yonba yaba potlam sing puthokpa amadi yumthong khudingda vermicompost ke khudong chaba thamduna kanaba logadabani loinana Chinjak mangba kannaba scientifically managed toba amadi solid waste management rules 2016 ningthina chatna hanba mathau tai haiki ngasigi International Day of Food Loss and Waste ki thauramga loinana leibak sinba thungna September tang 13 tagi October gi tang ani fawba thakhai ama chupna chatharakliba Seva Parwagi Nation First at Red 75 campaign gi saruk ama oina akoibagi shaktam kannanaba uchar chani romso mongsang pantha khulgi akoibada khunja singa loinana thaki Kumja lishing ani kuntaret ki angan basarukta pangthoklaba yai haina panariba tarahumdoi suba Manipur Assembly election da Thobal district ki 34 Wangjing Tentha Assembly Constituency da Miriep oina chongthoknaba thaurang tawriba Langathel dagi Dr. Sagolshem Ibo Chobina karigamba mahakna mikhal asida mai paklabadi
Wangjing Tentha Assembly Constituency asida senja thumja leitaba ahongba Assembly Constituency ama purakpangamgani amadi mahaki thagi tolop amadi Local Area Development Fund miyam da khutsinagani haina affidavit ka loinana miyam da wasakri ngasi mahaki langa thelda leiba yumda pangthokpa miyam gi mifam amada Dr. Sagol Shem Ibochobina Ort Commissioner amagi mamangda wasakpa tongan ba warol yawba affidavit ama miyamangda pathoki ngasi Tharam aduda Kakchingdagi retired IGP M Sushil Kumar, Wangjingdagi retired IPS Sarangthe Manaubi Khairan Thaba, retired Colonel H Sharad, Khangaboktagi CAUgi retired Deputy Director Dr. KH Akoisana, Thawbaldagi retired Lecturer Dr. AK Manglemjausu Saruyaki. Ahum Entertainment and Pukai Lankaigi banner Makada Araba Laiton Jamna Lamjing Lamtakpa Amadi Suraj Khongban Tabam Jerina Ngangom Amadi Tarana Ngangom na Putokpa Panthau Haina Mingthonba music video ama Northeast India International Film Festival da Best Music Video gi mana pirkre mana ase tha asigi tang kuntareta Mumbai gi Juhu Lane da leiba Mayor Hall da pangthokiba Northeast India International Film Festival Awards da khutsindarakibani music video asida maru oiba shaktam langliba singdi Prince amadi Langlenni Sri Lanka gi Colombo da September Taramanga Kuntaret Fauba Pangthokiba South Asian Football Federation SAF U17 Football Championship ta India team na champion oikiba India team gi captain Danny Singh Wangkhem ngasi imphal da thunglakri Danny na ngasi ayuk pung mga mapan ga minute yangkhay mga taba matamda Birtikendrajit International Airport ta thunglakpada hanadagi ngaidu na leramba laikai miyam amadi United Youth Club Kanglatongbi Bajar Board ki Thaumi Singh na taramno okhi loinana airport ta hanadagi ngaidu na leramba Paumi Singh na hangbawa hangi paukhumda Danny Wangkhem na mahaki team na chauna mai paglakpa asida nungaiba phongdokladuna pukninggi oiba warol kayasu thamki Tha asigi kunmari dagi Thobal district ta chatharakpa Manipur da ahanbu oina pangthokpa District Olympic Games 2025 ngarang Thobal khetri laikai da leiba multipurpose indoor stadium da loisinkre Manipur Olympic Association gi mityeng makhada District Olympic Association Thobal na District Administration Thobal ga khutsamnana sinduna numit manga ni chupna chatharakpa Olympic Games asigi loisinbagi thauramda hanagi Chief Minister Okram Ibobi First District Olympic Games 2025 की Organizing Committee की Chairman सु ओइरिबी DC Thobal Hanna Kamai Lok Sabha MP Dr. Angomcha Bimol Akoijam Wangkhem AC की MLA सु ओइरिबा MPCC की President Kaisha Meghachandra Khangabok AC की MLA Okram Surja Kumar Hanagi Minister M Okendro DIG Range 2 Jogesh Chandra Haubijam SP Thobal Shivanand Surwe Amadi Ahum Suba IRB gi Ko S Hemanta Singh na mathang sitna athoiba mithung Thoramapu amasung akhanaba mithung lensing oina saruyaki tongan ba masana kun haibadi archery athletics badminton basketball boxing football judo kabaddi kho table tennis taekwondo volleyball wushu sepak takraw mukna polo Jeet Kunedo, wrestling, shooting, amadi, karate hairiba masana sing asida athoi ahen tanaki. Game asigi sanakiba events singi makok mathang takraba amadi, team champion singda trophy amadi tongan ba mana sing yen thokpana mapung oiba thauram oiki. District Sports Association Bishnupur District na sinduna chatliba thasigi taramanga dagi hauraga DSA asigi sanabungda chatharakliba ahanba yumna manaw shinaba Memorial First Division Football League ki ngasi sanakiba ahanba semi-final match ta UFC Bishnupur na RFCC Kainobu Panjol ani amada maithiba piki match asi mai pakraba UFC gi Panjol ani adu Lanjangai amadi namshinglung na mathang sitna match ke minute tarani thoi amadi humfuni thoi chatpada team gi panjol amamam chanki match asida RFCC gi amatangai raba panjol na match ke minute kontra ma thoi chatpada mani matum na chanki
Match asi mai pakraba UFC gi sanaroi Jendai Lung amadi Donina match ke minute nifu humdoi amadi marifudara chatpada fall amamam channabagidama referee na yellow card amamam piki RFCC gi sanaroi Sadananda amadi Gibson na match ke minute kontrata rate amadi marifudara chatpada fall amamam sananabagidama referee yellow piki Hayeng Loktak FC amadi TYDA Taubulna anisuna semi-final match sanaragani. Hausi aroibada maru oiba pau amuka hanapi juri. Suspension of operations sudagi confirm handok lehaina Manipur Legislative Assembly na anirak warip law kraba fauba su extension torak bahaiba asi Central Assembly estimawa law data pani haina Shiv Sena Manipur Pradesh ki President M Tombi na hai kre National Urban Renewal Mission gi senthang makhada kapching khunau kai khel sagani haina sugunu AC gi MLA na ngasidagi chahi tara humdoi gi mamangda thazaba pikiba adu kadai da sakhage haina hangnarakli amadi Tamenglong District ke National Highway 37 gi Kaifundai kuki khul manakta Mahindra Bolero Jeep ama lokhada tasin kibadagi mioi ahom asok apan nangkre Pungjab se fawbagi oinadi ISCOM na sandok chaba Manipuri pang matang sa lojuri makata pa pawgidamang ISCOM ang tado na libyo.